Hi viewers mafamda ngasi aina utsagadoribasi matau karam tabduna Xiaomi mobile sing MI series Redmi series ta Rosemary phone asi hapkadage aduga sizinnagadage haiba matangdune ahanbada akhina Rosemary phone asi sizinnage haiba taragadi application ahum MI custom phone adagi iPhone amadi quick shortcut haiba application ahum si hana Play Store dagi install tawbiro application ahum install tawba loiraba matungda hoji ahanbada akhina quick shortcut haiba application sida changbiro quick shortcut ta changna matungda khwai mathakta akhina incremental search haina uribasi masida nambiro aduga normal search sikhanbiro normal search khala matungda input keyword to filter haibasida nambiro aduga akhina hoji FONT phone haina search tawbiro phone haina search tawba matungda akhina hoji ahum result ahum phange ado akhina settings ki result sida type tawbiro settings sida changna matungda makhada settings hairga phone thaba ma uriba sida nambiro aduga mathakta hoji akhina uriba settings hairga tap to change label haiba sida nambiro sida namlaba matungda adongi apamba mawongda rename tawbiro aigi oina di phone haina rename tawage okay tawbiro aduga makhada create tawbiro hoji phone haina create tawgre phone haina hoji create tawgibudu sida hana gi soina create tawgibugin ani Xiaomi si phone haina create tawgibudu sida leire hoji silai matungda ngasagi application akoina iPhone haiba applications da amuk changbiro aduga Rosemary haina search tawraga download tawbiro Rosemary hujik akoina Rosemary phone download tawba loire Rosemary phone download loirba matungda hujik akoina yelungi kasinda theme haina uriba sida nambiro theme da namlaba matungda okay tawbiro okay si back tolo yare mathangda akoina MI custom phone sida changbiro MI custom phone da changlaba matungda browse phone haiba sida changbiro browse phone changlakan MI UI thaba folder du thibiro MI UI thaba folder du sida leire MI UI thaba folder sida changbiro MI UI thaba folder sida changlaba matungda theme haina thariba folder sida amuk changbiro theme haina thariba folder sida changlaba matungda rosemary.phone.mtz asi select tawbiro click tawbiro adu okay tawbiro aduga phone si maming thonbiro maming ai my Rosemary haina thollage mathangda next nambiro next namlaba matungda yes tawbiro add se close tawbiro yes tawloro matungda install uriba sida install nambiro install system phone thaba sida mu nambiro aduga ngasai hapkiba my Rosemary haina maming thon kibudu my Rosemary sida select tawbiro mathang apply tawbiro apply taw matungda hoji reboot tawbai thole reboot tawna reboot se tawba taragade adum aigi hoji phone se Rosemary phone da on lagani ai reboot sida namlage hoji aigi phone se reboot tawba loire reboot tawba loirba matungda mayamna ubiribasi Rosemary phone style ni mato sum tawduna aikoina Xiaomi gi mobile sing MI series Redmi series na singbada Rosemary phone asi haptuna masanana yamna nungaina sizinaba yai masida adomna try tawbiu matamda yadaba gyan tadaba yauragadi comment da adum haibiro mayamgi mateng soidana pangjage video asibu loiba phawbi yengbibagidama adom thagatchari amade video asibu like tawbiu amade channel asibu subscribe tawbiu thank you